Area 51 amadi UFO gi wari asi malem asida zara zara sandokli. Mioi kaya amanadi hairi Area 51 asi secret base nate. Masida wakal na lama phangwaidaba thaba kaya ama chathari. Matamna sumsum hojilakpana miyamgi chingnabsu sumsum hensilai. U2 pipeline asi test tawkiba matamda miyamna angakpa haibadu oikhi. Adubu masidi hawpada ngairi. 1960s amadi 1970s ki matamda Area 51 asi experimental aircraft kaya amagi mayum oikhi. Masida A12 SR71 asigolba yamna sakti leiraba aircraft singsu yauribani. High-level aircraft sing asi sound ge ayangmadagi saruk ahum hena yangna paiba ngami. Matam kharigi matungda F117 asisu test tawki. Masi prithibida khwaidagi ihan hana saba lotlaga paiba ngamba fighter jet ni. Masi radar dasu uba ngamte. Micham kaya amana ubada aircraft sing asi yengbada aircraft mande. Yengbada aircraft mandamana manam oiraga miyamna UFO ra haina khanarpa hauki. Tasengnadi masi UFO nate yamna advance oiraba military gi aircraft ni. Adabu miyamnadi military gi aircraft ni haibasi thajaba watli. 1989 da Area 51 gi wari asi hena chingnaba helaki. Bob Lazar ko wanupa amana media da asumna fongdorakhi. Mahak Area 51 ga samnaba aronba mafam amada thabak tawi haina. Mahaki thabaki mafam adu S4 kawi. Lazar na makha taraduna hai mahak flying saucer kaya ama ure. Masi Area 51 asida chathariba project singi manung chalibani. Project asigi mamingna reverse engineer alien spacecraft kawi. Area 51 asi military base kaktanate. Masida alien gi technology kaya ama nainari. Lazar na hairama wa asi miyamna proof to wadingamte. US government asu masi aranba yumfam yawda wani hairi. Adubu chingna duna leiriba miyamna di mahakna hairamni wa asi chumgani haina thazari. Lazar ki wari asi pauche da TV da radio da amadi internet da zara zara sandrokli. Matamadu da Nevada gi akoibida leiriba miyam kaktanatana malem asida leiriba miyam pumnamak Area 51 asida tawriba thabak thawramsing asi alien gi khut yawre khanaki. Nevada gi desert asi UFO sing yengnaba hotspot oikhi. Masida lam koiba lakwa miyoi singnasu karino khangdaba miyoi bana saba pot mandaba kaya ama ui hairi. Tasengnadi masi military gi secret aircraft test tawu oijaragasu yamna advance oimanbana micham miyamnadi masi UFO ni haina khanaribani. Micham miyamgi wakhalondadi makoina uriba sing asi babna sagatpa UFO nate. Masi alien gi asengba UFO ni haina khanjari. TV da pauche da internet da miyoi kaya na Area 51 asida tawriyo thabak sing asi alien gi khut yawi haina fongdoknarakpa laikhragasu. US government na tumina sum laiba maramna masida tawriba sing asi yamna sathiba alien sing gi khut yawduna thabak chathari takpani haina fongdoknarakle. Area 51 asida ngakliba security singnasu amuka hena chingnahali. US ki military base kayada asuk section ngak sende. Adabu Area 51 asida di yam ka hena section ngak seli. Warning signs kayada yamna sengna thaduna thami madudi photo video lawba yade haina. Masida khulai paiba daily force kayanasu ngak seli hairi. Area 51 gi akoiba asi camera sensors amadi armed security guards kayana koisilakale. Masida changsilakpa miyoi security guard singna khutakta yomsille. Nongthakta aircraft singna pasiluba taragasu fighter jet kayana omzili. Civilians ki plane singsu masida pasilaktana ba haituna yamna kanna cheksina air force singna ngakseli. Yam ka hena cheksin maramna miyamnadi masi military base nate hairi. Matamna sumsum hojilakpana miyamna hairiba wa asi chumlabra haina miyamna khanari. 1970s amadi 1980s ki matamda Area 51 asi base khakta oikhidra. Area 51 asi popular culture gi manung chankre. Cinema, TV, lari kayada Area 51 gi wari asi alien mystery gi wari oina onki. Government na Area 51 asi aircraft sing test tawnabani haijanaraga tumina alien singa mari lainaba thabak kaya ama chatharibara haina micham miyamna khanari.